ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯚꯔꯁꯦꯁ ꯑꯃꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯖꯣꯗꯨ ꯂꯝꯕꯤꯗ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯅꯨꯡꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯀꯩꯅꯣ ꯑꯩꯅ ꯃꯣꯏꯒꯤ ꯉꯥꯅꯨ ꯑꯃꯈꯛ ꯑꯅꯤꯒ ꯁꯨꯕ ꯅꯠꯇꯦꯀꯣ, ꯑꯃꯈꯛꯇꯪ ꯆꯥꯔꯨꯕꯗꯨꯗ ꯍꯨꯔꯥꯟꯕꯅꯦꯅ ꯍꯦꯛꯇ ꯐꯥꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯣꯏꯅ ꯉꯝꯕ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯅ ꯀꯔꯤ ꯅꯣꯏꯒꯤ ꯉꯥꯅꯨ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯃꯄꯨ ꯍꯥꯏꯔꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯧꯕꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯌꯦꯠꯊꯠꯄꯅꯤ꯫ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯌꯨ ꯊꯛꯄ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯔ ꯃꯥꯜꯂꯦꯅꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯗꯧꯏ, ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯤꯡꯕ ꯀꯅꯥꯃꯠꯇ ꯂꯩꯄꯣꯟꯇꯦꯕ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯂꯩ? ꯂꯥꯎꯅꯦ, ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯁꯤ ꯂꯥꯎꯅꯦ, ꯀꯅꯥꯝꯇ ꯀꯤꯕꯤꯗꯦꯅꯦ, ꯂꯥꯎꯅꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯁꯤꯗ ꯊꯣꯖꯣꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯦꯡꯕꯒꯤ ꯃꯤ ꯀꯅꯥꯝꯇ ꯀꯤꯗꯕ꯭ꯔꯣ? ꯀꯤꯗꯦ, ꯑꯩꯅ ꯀꯅꯥꯁꯨ ꯀꯤꯕꯤꯗꯦ꯫ ꯑꯣ, ꯂꯥꯏꯁꯨ ꯀꯤꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯀꯤꯗꯦ, ꯂꯥꯏꯁꯨ ꯃꯤꯁꯨ ꯀꯅꯥꯝꯇ ꯀꯤꯗꯦ ꯍꯥꯏꯁꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯤꯗꯕ꯭ꯔꯣ? ꯅꯪꯅ ꯀꯅꯥꯅꯣ? ꯅꯪꯁꯨ ꯀꯤꯗꯦ꯫ ꯑꯁꯦꯡꯕꯒꯤ ꯑꯩꯁꯨ ꯀꯤꯗꯕ꯭ꯔꯣ? ꯑꯃꯨꯛꯇ ꯑꯣꯟꯊꯣꯔꯛꯎꯅꯦ ꯚꯥꯏ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯖꯣꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯦ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯠꯇ ꯎꯗꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯣꯖꯣꯒꯤ ꯃꯁꯥ ꯑꯗꯣ ꯕꯪ ꯁꯥꯒꯠꯂꯛꯏ, ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯊꯣꯖꯣꯗꯨ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯇꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯆꯞ ꯇꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯡ ꯊꯥꯡꯕꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯍꯥꯏ ꯃꯁꯤ ꯃꯤꯒ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ, ꯆꯦꯟꯗꯕꯤꯒ ꯇꯧꯏꯅꯦ, ꯑꯩꯉꯣꯟꯗꯒ ꯐꯩꯅ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯅꯦ꯫ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯣꯖꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯖꯣꯁꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯃꯈꯣꯡ ꯑꯗꯣ ꯍꯥꯏꯔꯪ ꯀꯟꯅ ꯍꯦꯛꯇꯃꯛ ꯆꯦꯟꯈꯤ꯫ ꯈꯔ ꯑꯁꯨꯝ ꯆꯦꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯒꯗꯧꯔꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯑꯗꯨꯋꯥꯏꯗ ꯋꯥꯔꯗꯨꯅ ꯁꯣꯔꯒ ꯊꯕꯦꯠ ꯋꯥꯅ ꯍꯣꯜꯂꯒ ꯃꯁꯥ ꯑꯗꯣ ꯀꯣꯟꯊꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯨꯔꯥꯏꯗ ꯅꯝꯗꯨꯅ ꯅꯥꯝꯃꯅ ꯇꯤꯟꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯊꯣꯖꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯉꯥꯔꯤꯕꯗꯣ ꯆꯣꯠ ꯂꯥꯎꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯖꯣ ꯃꯍꯥꯛꯅ ꯉꯥꯔꯤꯕꯗꯣ ꯇꯞꯅ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯉꯥꯔꯤꯕꯗꯣ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯏꯍꯤꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯇꯩꯔꯕ ꯃꯁꯥꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯍꯣꯏꯃꯥ ꯍꯥꯏꯔꯒ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯏꯀꯩ ꯑꯣꯟꯅꯈꯤꯗꯨꯅ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯌꯨꯡꯅ ꯍꯦꯛꯇꯃꯛ ꯇꯥꯁꯤꯟꯈꯤ꯫ ꯊꯣꯖꯣꯗꯨ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯦ, ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯖꯣ ꯈꯣꯡꯕꯥꯟ ꯑꯗꯨꯗꯒꯤ ꯐꯠ ꯀꯥꯈꯠꯂꯛꯇꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯁꯤꯖ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯖꯧ, ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ, ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯡ ꯍꯥꯡꯉꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣ, ꯂꯥꯟ ꯂꯥꯛꯄꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯅꯣ ꯑꯃ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯊꯣꯖꯣ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝꯅ ꯇꯩꯔꯕꯅꯤꯅ ꯃꯁꯛ ꯇꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯆꯦꯜꯂꯛꯂꯤꯕ ꯑꯗꯣ ꯙꯥꯔꯤ ꯃꯄꯥꯜ ꯌꯧꯔꯛꯇꯨꯅ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯖꯅ ꯃꯃꯥꯏꯗ ꯂꯥꯇꯦꯟ ꯑꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯖꯣꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯤ꯫ ꯑꯁꯨꯝꯅ ꯎꯔꯨꯕꯗ ꯁꯤꯖꯅ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯣꯖꯣꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯏꯃꯥ ꯀꯔꯤꯅꯣ ꯑꯁꯤꯗꯤ, ꯉꯝꯖꯔꯔꯣꯏꯗ ꯃꯈꯣꯜꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯜꯅꯤ, ꯑꯗꯨꯒ ꯐꯤꯕꯝꯁꯤꯅ ꯀꯔꯤ, ꯃꯁꯤꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ, ꯍꯩꯃꯥ ꯇꯔꯩꯔꯒ ꯀꯥꯈꯠꯂꯛꯏꯅꯦ ꯍꯣꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯣ ꯈꯪꯊꯤꯡ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯐꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯊꯣꯖꯣꯗꯣ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯊꯤꯡꯖꯤꯟꯈ꯭ꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯗꯪ ꯂꯥꯎꯅ ꯊꯣꯝꯖꯤꯟꯗꯨꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯈ꯭ꯔꯦ꯫ ꯊꯣꯖꯣꯗꯣ ꯒ꯭ꯌꯥꯟ ꯍꯥꯏꯔꯞ ꯃꯥꯡꯉꯤ꯫
ꯃꯔꯨꯗꯒꯤ ꯍꯥꯏꯔꯪ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯇꯨꯡꯂꯣꯝꯗ ꯃꯤꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯣ ꯗꯥꯔꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯦꯛ ꯑꯗꯣ ꯂꯨꯈꯝ ꯌꯧꯕ ꯃꯈꯩ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯊꯣꯖꯣꯗꯣ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯊꯣꯖꯣꯗꯣ ꯃꯟ ꯑꯣꯟꯁꯤꯜꯂꯨꯛꯇꯨꯅ ꯎꯞꯄꯒ ꯑꯃꯨꯛ ꯇꯥꯔꯤ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯖꯤꯜꯗ ꯉꯥꯔꯤꯕ ꯅꯥꯆꯩ ꯑꯗꯨꯅ ꯃꯥꯅ ꯄꯨꯟꯅ ꯐꯛꯀꯥꯏꯔꯕ ꯊꯣꯡ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯉꯥꯛꯁꯤꯜꯂꯝꯗꯨꯅ ꯐꯃꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯒꯨꯝ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯈꯗꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯀꯤꯌꯥꯝꯕꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯇꯟꯊꯣꯏꯗꯣ ꯁꯦꯝ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯟꯅ ꯇꯨꯝꯂꯤ ꯁꯣꯝꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯀꯤꯌꯥꯝꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯖꯔꯨꯛꯂꯤ ꯁꯤꯗ ꯂꯩꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯤꯕꯁꯤꯗꯤ ꯑꯗꯣ ꯃꯌꯨꯝꯕꯨꯗꯤ ꯌꯧꯔꯤꯌꯦꯕꯨ ꯀꯃꯥꯏꯅ ꯇꯝꯅꯁꯤꯒꯦꯅ ꯇꯧꯔꯤꯁꯤꯕꯣ ꯇꯝꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯐꯥꯖꯤꯜꯂꯒ ꯆꯐꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯗꯅ ꯍꯜꯂꯁꯤꯔꯅꯦ ꯑꯩꯕꯣ ꯑꯁ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅ ꯇꯧꯔꯤꯁꯤ ꯃꯗꯨꯒꯤ ꯃꯥꯏꯕꯤ ꯍꯩꯇꯕꯤ ꯁꯣꯏꯅꯥꯎꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯀꯧꯔꯛꯇꯦꯕ ꯃꯥꯅ ꯀꯧꯔꯛꯇꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯍꯟꯁꯤ ꯀꯗꯥꯏ ꯆꯪꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯤꯌꯥꯝꯕꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯁꯤꯗ ꯊꯣꯡꯒꯥꯜꯗ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯒꯅꯤ ꯂꯥꯏꯔꯝꯃꯤꯔꯥ ꯈꯪꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯝꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯈꯜꯂꯝꯂꯒ ꯈꯜꯂꯒ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯜꯍꯧꯕꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯡꯁꯤꯜꯂꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ ꯃꯗꯨꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯅꯥꯅꯣꯍꯦ ꯃꯤꯒꯤ ꯈꯨꯗꯥꯡꯗꯒ ꯇꯥꯞ ꯄꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯌꯥ ꯂꯥꯏꯃꯨ ꯅꯨꯄꯤꯅꯤꯅꯦꯍꯦ ꯍꯥꯏ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯃꯤꯅ ꯎꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯈꯟꯈꯤꯅꯤꯅꯦꯍꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎꯅꯦꯍꯦ ꯏꯁ ꯃꯁꯛ ꯑꯁꯤꯒ ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈꯤꯅꯤ ꯀꯥꯏꯗꯅ ꯊꯥꯗꯣꯛꯎ ꯀꯥꯏꯅꯒ ꯊꯥꯗꯣꯛꯑꯣꯏ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯣꯔꯤꯕ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯣꯔꯤꯕꯅꯣꯕ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯀꯥꯟꯅꯁꯤꯗꯕꯨ ꯍꯨꯔꯥꯟꯕꯗꯧꯅ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯂꯨꯝꯃꯒ ꯌꯦꯡꯂꯝꯃꯤꯅꯦ ꯑꯗꯨꯒ ꯉꯥꯡꯗꯅꯒꯁꯨ ꯇꯧꯔꯤ ꯉꯥꯡꯖꯕ ꯁꯥꯔꯤꯕꯁꯦ ꯍꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯕ ꯁꯤꯗ ꯅꯪ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯣ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯃꯥꯏꯕ ꯀꯤꯌꯥꯝꯕꯅ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯁꯨ ꯑꯃꯥꯏꯕꯤ ꯇꯥꯟꯊꯣꯏꯅ ꯅꯣꯏꯒꯤꯗ ꯇꯝꯅꯅꯕ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕ ꯈꯪꯉꯕ꯭ꯔꯥ ꯄꯉꯥꯡꯗꯤ ꯍꯦꯛ ꯉꯥꯡꯉꯗꯅ ꯉꯥꯏꯈꯣ ꯅꯪ ꯁꯨꯃꯥꯏꯅ ꯀꯧꯊꯣꯛꯂꯒ ꯊꯥꯔꯛꯂꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯅ ꯑꯩ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯄꯣꯠꯅꯤꯗ ꯑꯩꯅ ꯁꯪꯂꯤꯉꯩꯗ ꯅꯪꯅ ꯇꯝꯅꯗꯣꯏꯕ ꯂꯥꯛꯑꯣꯅꯦꯁꯦ ꯇꯝꯅꯔꯣ ꯂꯥꯛꯑꯣꯕ ꯅꯪ ꯁꯝꯗꯣ ꯆꯞꯄꯒ ꯊꯝꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯄꯤꯌꯠ ꯂꯥꯎꯕꯤ ꯃꯥꯅ ꯀꯤꯍꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯒꯗ꯭ꯔꯣ ꯐꯩ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯅꯤꯗꯣ ꯄꯨꯗ꯭रुꯞ ꯍꯦꯛꯇ ꯐꯨꯅꯔꯛꯏ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄꯅ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯅ नुपा ओइबनिना लाइमु नुपी अदुबु लाक्चरी कमदोवी सा खोतना फावबदो हौजिति करी थोकले मसी उसिदे हेक्ता पुल्लगा थनम लगेदा मसी असु यामना खुरौ थांगबसिबु अदुगा आई पेना उगा तमनरुखिगे असुमना लाइमु नुपी अदो कोनथोंदगी खोंकाप तरेट निपामुक चटलगा लैबा उ पांबी अमता पुनसिल्लगा थनमले अदुगा महाक कियामबगी युम तमना चंखी लाइमु नुपी अदो कोइराव लाउरगा लेहौरी मिरान लंबा अदो असुम चंगलपना कियामबा खोइगी सुमांगदा लेबदरी थबक हौबदी यारेसे अदुबु करम हायरोने अइना तमदुसिबो अमुक्तसु तौबो नते वारीदाga yawa mawongdu arudagi haijaba ama loktholaga madugi mawongda hekta naisanba haiduni asumna hairaga tamnaba haurage khanduna tamnaba hauroi ho kiyambau tungraba jalo toisibo
tumlamlabadi aspit kaloydorida tumlasu mikap thokba makhai hekta tamlage masigi matungda uphun khara paikhatlakla yum aduta langsili asumna langkhaluba aduta heman khabar karino mongonda wena loina tasallaklei matam aduta mira lamba aduna mitta loina changlina tawrisidi asumna hairaga kudum amuk chawba nung ama amuk khungatli masidi chawmali masina tharabadi migi imungda phawulaga taruba tarine tawrise madugi matungda khujin mamai muk chawba nung ama amuk khungatli sab sare sidi masina hekta tharage Jai Krishna ihe kaino aina Arjun gi matauga amuk tamsiluribasina wari de yawdo dum tawredana tawrisidi asom na mana pari ba nungado yumthakta langsilli adubu karigumbi makhol amata hek thokti matam masida mahana khalli karino masidi karimate hek kana de pek paw hek lawdeba asom na amuk haram laga achauba nung ama amuk ngamboi ngamdaboi thangal laga langkhatli handakti nungado hanadeki khara chawbunina yumthak aduta taba matamdadi makhol khara thokri matam masita kiyambado sum tumlambadagi makhol aduna mikap khara thorakle somda mira lamba do hais masi oiradi khara tumlamnani makha tabadi ai kari tobatai magi thongno maya asita changsillaga amuk nairoge khangani asomna khallaga mira lamba do thongnaw leiriba adomda amuk lai aduga amuk hori ho iyambo masigi nupa si aina halambasu yaise iyambaga kowasi khara usit tawo mandi adudi khon khara wauna hekta kawrage ai kiyambo hai tabran he nangbo ho sirabo nangbo laina kowbuga mada tadrisibo asumna hanjin korokpasida kiyambado mika phajana thoi kanano ne mina su nungaina tumling asida khon gandi othona hawkhidrewani masigi laimu muthi ama laiba dusu kari toriba jano khangdini natraga mano oina aingonda khariba jalane kiyambana asum khanduna leiringai somdana kiyambagi laimu nupi ado ngasai u amata pullaga thamlamba ado namphuda nanthoklaga mira lamba ado tamna kanna paisilai o nangdi migi thona wasidaga tamnaradanaga leiri ponine khangida nang hekta thomjingeba asomdana mira lamba aduna migi yana khasida sum leibasidi tali sumangnomda mukthoklage asumna mira lamba aduna hek thokhibaga mapa chanana laimu aduna paisillakba aduda lonsilliba thongnaw aduda oina kanna thomjillaga napi marakta paisimkhri makhol aduta mira lamba aduna khalli hi kari makholna hojikidodi aingonda oina onsillaga tamnaraba jala ai phat tamnaramlaga hankhage kanade masidi mawong amani somda laimu nupi ado ai sire sayenga loina ti amaline tawrise phera sifam na khamga khangdana siune tawrise napa yai mi masa fai masi hekta halageda mara nei solise asumna amuk hairam laga laimu nupi ado kanna amuk paisin khiduna makhoi ani do yamna kanna putruk amuk phunarakle mera lamba aduna hey lai nupi muthi tv samphul bodu yam thuna thadune kokchi chikpana loire haibari hey laimu nupi aduna amuk makhori do ipun phunba makai amuk khumna i nang nai ki ngaksam chikli bodu thadu yam thuna sodena sinaba tareba ikhoi ani se matau asumna makoi ani nang hana thadu u haiduna phunaringai kiyambato imungdagi thori aduga khon kalapna hai kana no adu dayuda mungna sadari bodo pofam maduta mira lamba aduna phat khumlai ai khoina tawribasibu adomge noyon ani dupu kari mata ubidrabro ai khoina tawribase mungna sanabana tine phunariba si phabo udabro ai masidi machinjamna kaline phai leiramu khangani asomna hairamduna kiyambado maninglomda chatkhri aduga ising pik thanna yawba paten ama poraktuna phunariba ani aduta jor launa haijali ani do khangprek khangnaduna phunabado tokhri karino haibnida noi ani na tawribasibo hey laimu amom nangna laba asiga karigino amuk sumang asida phunaraga leiramlibasina hoima luna cholen sidi kamai tongni sidi masigi athibi laimu nupi asina tholiba ngaktaneba masi kari nangna ingonda thingbai natra madudagi makhoi ani to amit khana yengnaram laga makhoi amuk
ꯃꯈꯣꯡꯁꯤꯡ ꯑꯗꯣ ꯀꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯎꯒꯨꯝ ꯇꯤꯡꯊꯣꯛꯅꯗꯨꯅ ꯍꯦꯛꯇꯃꯛ ꯄꯥꯏꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯅꯁꯨ ꯉꯝꯗ ꯊꯣꯝꯖꯤꯟꯅꯔꯒ ꯄꯥꯏꯊꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯡꯈꯥꯛ ꯂꯣꯡꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ ꯀꯤꯌꯥꯝꯕꯗꯤ ꯌꯦꯡꯕꯗ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯤꯌꯥꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯃꯁꯤꯒꯤ ꯑꯊꯤꯕ ꯂꯥꯏꯁꯦ ꯃꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯒꯦ ꯌꯥꯗꯕꯗꯒꯤ ꯑꯩꯕꯨ ꯎꯗ ꯄꯨꯟꯁꯤꯜꯂꯒ ꯊꯅꯝꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯇꯝꯂꯒ ꯃꯈꯥꯗ ꯀꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯟꯅ ꯀꯞꯈꯠꯂꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯌꯥꯝꯕꯅ ꯍꯥꯏ ꯍꯧꯒꯠꯂꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯟꯊꯣꯏꯅ ꯊꯥꯔꯛꯄ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯣ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯌꯥ ꯃꯁꯤꯗ ꯂꯩꯔꯝꯕ ꯂꯥꯏ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯖꯥꯠꯅꯣꯅꯦ ꯃꯗꯨꯕꯣ ꯀꯤꯌꯥꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯅꯪꯒ ꯌꯦꯛꯅꯩ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯍꯩꯇꯕꯤꯗꯨꯅ ꯊꯥꯔꯛꯄ ꯂꯥꯏ ꯆꯣꯡꯗꯝ ꯆꯥꯗꯕꯅꯤ ꯑꯣ ꯀꯤꯌꯥꯝꯕ ꯑꯩꯒꯤ ꯌꯨꯝꯗꯒ ꯂꯥꯏ ꯇꯤꯟꯒꯁꯨ ꯊꯥꯔꯛꯄ ꯁꯥꯔꯤ ꯈꯪꯒꯅꯤꯗꯅ ꯍꯌꯦꯡꯗꯤ ꯍꯦ ꯃꯨꯊꯤ ꯂꯥꯎ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯃꯣꯏꯒꯤꯗ ꯆꯠꯂꯨꯅꯕ ꯍꯛꯆꯥꯡ ꯊꯥꯛꯂꯣꯁꯤ ꯂꯥꯎ ꯋꯥꯐꯝ ꯑꯗꯨꯗ ꯃꯨꯊꯤꯅ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯀꯤꯌꯥꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯁꯤꯅ ꯆꯥꯕ ꯊꯛꯄꯗ ꯍꯥꯏꯔꯒ ꯂꯩꯍꯩ ꯂꯥꯎ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅ ꯂꯩꯔꯅꯨ ꯃꯅꯤꯡꯗ ꯌꯣꯄꯥꯛ ꯇꯧꯔꯨꯁꯤ ꯂꯥꯎꯅꯤ ꯅꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯅꯪꯕꯣ ꯃꯨꯊꯤꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯄꯤꯖꯒꯗ꯭ꯔꯅ ꯍꯥꯏꯔꯒ ꯌꯣꯄꯥꯛ ꯇꯧꯔꯨꯁꯤꯅꯤ ꯑꯍꯤꯡꯁꯤꯗꯕꯨ ꯑꯩꯗ ꯁꯤꯖꯅꯤꯡꯉꯕꯅꯤꯗ ꯁꯤꯈ꯭ꯔꯒꯦꯁꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯕ ꯌꯥꯔꯔꯣꯏꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀꯤꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯃꯤꯔꯥꯝ ꯂꯝꯕꯥ ꯑꯗꯣ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯗꯅꯒ ꯂꯩꯔꯝꯃꯤꯅꯤ ꯍꯩꯗꯤ ꯍꯩꯇꯅ ꯂꯥꯏ ꯁꯥꯟꯅꯅꯤ ꯀꯥꯏꯗꯅ ꯀꯔꯝꯕ ꯃꯥꯏꯕꯤꯅꯣ ꯁꯤꯕꯣ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯒ ꯇꯣꯟꯊꯣꯏꯕꯨ ꯀꯧꯈꯤ ꯇꯣꯟꯊꯣꯏꯁꯨ ꯑꯉꯛꯄꯅꯤ ꯑꯁꯨꯛ ꯀꯟꯅ ꯍꯧꯗꯣꯛꯄꯁꯤꯕꯨ ꯁꯨꯡꯇꯥ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯂꯤ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯑꯁꯨꯛ ꯀꯟꯅ ꯍꯧꯗꯣꯛꯄꯁꯤꯁꯨ ꯇꯥꯗꯕ ꯐꯔꯦ ꯑꯩꯁꯨ ꯍꯧꯒꯠꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯁꯨ ꯇꯣꯟꯊꯣꯏ ꯍꯧꯒꯠꯂꯛꯄ ꯉꯥꯏꯅ ꯉꯁꯥꯏ ꯐꯨꯅꯔꯨꯕꯒꯤ ꯋꯥꯃꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈ꯭ꯔꯤ ꯑꯉꯛꯄꯅꯤ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯀꯔꯝꯕ ꯂꯥꯏꯅꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯇꯣꯟꯊꯣꯏꯗꯣ ꯄꯨꯡ ꯑꯃ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯗꯣ ꯇꯣꯟꯊꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯍꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯃꯤꯀꯞꯇꯣ ꯈꯪꯊꯣꯛ ꯊꯣꯛꯏ ꯀꯔꯤꯅꯣ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯅ ꯂꯥꯎ ꯇꯥꯕꯅꯤꯅꯦ ꯇꯝꯅꯔꯨꯁꯨ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯉꯁꯥꯏꯅ ꯇꯧꯔꯤꯕꯗꯣ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯖꯔꯝꯃꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯇꯣꯟꯊꯣꯏꯗꯣ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯏ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯃꯥꯜꯂꯨꯔꯕꯣ ꯅꯪꯕꯣ ꯇꯣꯟꯊꯣꯏꯅ ꯅꯣꯛꯇꯨꯅ ꯀꯅꯥꯅꯕꯨ ꯅꯣꯛꯇꯕ ꯉꯝꯒꯗꯣꯏꯅꯣꯅꯦ ꯅꯪꯒꯤ ꯈꯨꯇꯨꯝꯅꯁꯤꯗꯕꯣ ꯇꯣꯟꯊꯣꯏꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄ ꯑꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯁꯥꯎꯈꯤꯗꯨꯅ ꯃꯆꯤꯟꯗꯣ ꯈꯨꯝꯃꯨꯛ ꯇꯨꯝꯕ ꯃꯈꯩ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯟꯊꯣꯏꯁꯨ ꯅꯣꯛꯄ ꯇꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯁꯎꯗꯕ ꯑꯃꯅ ꯊꯥꯡꯒꯠꯂꯒ ꯂꯥꯞꯇꯅ ꯂꯪꯈ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯟꯊꯣꯏꯗꯨ ꯏꯉꯛ ꯉꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯤ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯟꯊꯣꯏꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯈꯪꯄꯥꯏ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯇꯣꯟꯊꯣꯏꯗꯣ ꯃꯥꯂꯪꯗ ꯊꯥꯡꯒꯠꯂꯛꯏ ꯇꯣꯟꯊꯣꯏ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯈꯣꯡꯗꯣ ꯐ꯭ꯔꯪ ꯀꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯇꯣꯟꯊꯣꯏꯒꯤ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯀꯟꯅ ꯂꯪꯊꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯇꯣꯟꯊꯣꯏ ꯃꯁꯥꯗꯣ ꯌꯨꯝꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯁꯨꯞꯆꯤꯜꯂꯒ ꯇꯥꯔꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯁꯥꯗꯣ ꯆꯩꯅꯥꯇꯅ ꯌꯣꯝꯂꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯇꯣꯟꯊꯣꯏꯒꯤ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯇꯣꯟꯊꯣꯏ ꯃꯥꯡꯒꯣꯜꯂꯣꯝꯗ ꯇꯞꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯅꯥꯎꯗꯣ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯤꯡꯊꯔꯛꯇꯨꯅ ꯍꯤꯡꯈꯣꯜꯂꯣꯝꯗ ꯑꯃꯨꯛ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯤ ꯁꯎꯗꯕ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯅꯨꯄꯤ ꯃꯆꯥ ꯃꯥꯅꯗꯤ ꯀꯔꯤ ꯉꯝꯂꯨꯒꯅꯤ ꯇꯣꯟꯊꯣꯏꯗꯣ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯀꯟꯕ ꯂꯩꯕꯥꯛ ꯂꯩꯊꯤꯡꯒꯥꯏ ꯃꯔꯛꯇ ꯆꯤꯡꯕ ꯑꯗꯨꯅ ꯇꯣꯟꯊꯣꯏ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯇꯣꯟꯊꯣꯏꯒꯤ ꯆꯦꯡ ꯂꯩꯕꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯣꯟꯊꯣꯏꯅ ꯂꯥꯎꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯇꯣꯟꯊꯣꯏꯒꯤ ꯃꯄꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯥꯔꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯎꯔꯤꯕ ꯑꯗꯨ
ไอ้กันน่ะเนาะไอ้คุยกี่ต้นถอยกี่มาคนมันแค่ตาอามุกตะยังลุกขี้กันตาไฮมาอามุกตะกุลุนี่เฮ้อัสการิโนมินเนตุ้มลิงไงสิตาไฮตุ้มลิงบักไล่ดิโก้น่าจะนุปิโดอามุกตะยังบิดุโซอามุกการิตาวเรไฮบโนอีเบียมาดูมากี่การ์ดนุ่งไงนะตุ้มลังกันนี่บะอาสมนาวาร์สันนิษฐานไงมาตั้มอาศิดามาปาลมตะกี้อามุกกันน่ะลาวเรย์บุคคลแบบว่าอาศิดีอีเบียมากี่มาคนมาเลยอาดูนับบุลโอยังรู้สิหายบสินี่อาสมน่ะหายแล้วก็มาคุยอันนี้ตัวพามุงตะกี้กุมทารักตุน่ะต้นถอยกี่การ์ดจังรักตุน่ะยังรู้บัดดีต้นถอยตัวเลยรำใจมาสิตะกี้มาปาอันนี้ตัวปาขัดไปเห็นมันลักตุน่ะมาปาลมดาเซนทรักเลยไม่แบบว่ามังทุกสิหางดูเลยรำมีปาขัดไปอาสมเฮลักไปตะกี้มาปาดาเซนทุกตุน่ะมาซานุปีบูมาคุยอันนี้น่ะจังตุน่ะคุยทีอาสมทีรักไปดาต้นถอยน่ะมาคุตสีขีบาคุจิอตัวตารักเลยรำเลยมาน่ะคุจิอตัวไปขัดตุน่ะอีมากีอีเบียมาอิสาบุกระไดเดลัยบะเกอีมาดีอิสากีขันบดายามนวารีนี่เฮอาสมนักกับลีตันจะอาศิดาสอนทางนับคนจัดอามานาอีมาไอยามนวารีไอบัวมุกตาจึงขับพิวอีมาคนจัดอาศิตาบดกียังทอรักบดาตอนถอยอตัวยามนวานาเซมมาคงอดุตาเลยดีบดูอูรีมาคุยอันนี้ดอไฮอีเบียมาไฮตุนสินเสลอีอดุกาตับนัสิงขตุนาอิมุงลมตะปุเสลเลยมาดูดีมาปานาอาไม้บะกาวเซนครีสมดสุกัมดาวรีกิยามบดอตุ้มดุลเลยไงมาปาลมดามาบูกันนะกาวตารักลีมาตั้มมัสยิดกิยามบสุตาราดุนาทรักลียามนะทุกนิงดนะทุกปฏินัตติอีป้าปะขัดนากาวอดุตากริกุมบะเลยไกกีอัฐุอไกกีทับโอยรัมบสุยายขันตุนาฮาวกลักปนีกิยามบะมะมังทงตัวหางดอกตุนามะมิตัวนวยตุนาเยงบดอูรีมะคุยกีกวนทงลมดามาบูมะคุดขัดตุนากนากุมบะอมันกาวรีบดูมาตั้มมัสยิดกิยามมันขัลลีกนาโนโนงลำได้อาศิดากะรีอัฐุบะทับกเลยระบจานุเนอามาบูโอเรอามุกตะทุกตุยังลุกิเกอาสมนักขัลตุนาทงกาลมดาทรักลีมาตั้มมัสยิดามาบูกาวรีบมีอตัวมิดมังตะกี้อูนมังเครมาตาวอาศิดากิยามบดีอังกปะมาดีโอเรกิยามบะไงฮักเลียบตุนายังลำบดกีสิงนบเฮลักเลยมาดามมาสินะมาฮักมายุมลมดาจังลักให้ตุนามาไม่พัดเลยทรกปดดีกิยามบะกีมาไม่อดุตาสะอูดบะอามานาซาฟุกันนาทอมจลอีกิยามบะกิยันให้รับเงาตุนาลวงนาตายอาสุนนเลยไงกิยามบะกีมาคงดาไปรักาลักตุนามุกลังคีมารุดกีกิยามบะตัวทงกาลกีนงบาเลยติงขังปะเรงสางนาฮาวริบะมารอดุตาตาสิลีกิยามบะมาซาตัวติงขังสิงอดุนาโซปดกีอีหิงนาหิงตารีกิยามบะมาฮักมาถวายมังบะตารีขันตุนาเลยจะบัดเท่านาปุถุกตุนามาซากันจันบะไลรอนโซลสุรตุนาติงขังมรักตะกีฮาวกเลยอดุกามายุมตำนากันนะเจเลยอดุบูดารีมาปัลอดุตามาคงดอขุดอามานาขังฟ้าฟารักปดกีตุสลีกิยามบะตุงลมดาพัดอนทุกตุนายิงรูบะมาตำดาดีอามูบะอวังบะอามานามาฮักตำนาตุสิลลักละบะอดุดาดีมารุดีกีมาฮักสูพัดเลยทุกตุนามังกรดาพัดสงขัดคิดุนาอิมุงลมดาเซนเซนครีตอริบะสิงห์เสมาให้กาเฮนาให้บะอาไมบะอามานาอิสิงปิดทันนายาวบะไซเซลอามาดามามีตาหันตุนาลอยนอูริบันีมาจินดสูมมนนุกลีมาตำนาสมหาวขีบนาทาวดกทุกขีบานุมิอรุดกีนุมิหุมนีฮาวจินครีตันทอยอาไมบะอามานาลายิงบิบดกีมาซาดอขราฟารักลีตันทอยตาวคริบสิงห์ดอกิยามนสูตาวบันีอดุนามานามาซาเฮกพะบะกะกิยามบะกิมายุมดาจัตตุนาขันรุกิให้ดุนาขัลลีบันีกิยามบะสูทบกะสีตอนทอยนาตาวบันีอดุนาขังกันีขลดุนามาซาดอพะบะงายรีฮับตาอามากิมาตุงดานีนมิดังอามาตอนทอยกิมายุมดาสูกิยามบะกิมายุมดาสูยามนาตัมทินาตัมนรามีมาตาวสิตากิยามอามาดิตอนทอยอามันอามาบูไตสินนาดุนายามนักกันนาสาวนักเครนองเฮกงาลักปะกาตอนทอยกิยามบะหอยดาจัดนาบาทอรีกิยามบะสูอาศิมังไงมะคอยอันนี้อาสมลักปนาลัมบิดาเทียงรีปมิดสินตัวไปเนยังไงตอนทอยนาฮานาฮอรีนุมิดางสิตาตรกขีบสิงห์ตัวนั่งนัดจ่าให้ดุนากิยามบะสูมงวนดาทุกขีบสิงห์ตัวลีดุนานั่งนัดจ่าให้นามะคอยอันนี้อาสมนาอาสมยินรักปนามะคอยอันนี้มักอาไฮบะอาไมบะอาไมบิอามาตันนัตติอดุนามาสิกิทับกซีมะคอยอันนี้นั่งงำลอยไฮบะเสแกนตารักลีตอนทอยนามาสิกิทับกเสอะไรบะอามาตินัตตินั่งนสุอันนสุอามาตะงำลอยดับังทับกนี้ทับกเสกนากุมบะอามานาไอคอยอันนี้บูอัตมนั่นนา
ꯋꯥꯍꯜꯂꯒꯦ ꯈꯟꯗꯨꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯁꯤ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯐꯖꯅ ꯍꯥꯏꯔꯣ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯇꯝꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯤꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯟꯊꯣꯏ ꯑꯃꯗꯤ ꯀꯤꯌꯥꯝꯕꯒꯤ ꯏꯃꯨꯡ ꯑꯅꯤ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯤ ꯇꯣꯟꯊꯣꯏꯒꯤ ꯃꯄꯥꯅ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥꯗ ꯏꯇꯩꯃ ꯑꯉꯥꯡ ꯑꯅꯤꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯖꯔꯤꯕ ꯇꯝꯅꯤꯡꯂꯤꯕ ꯃꯍꯩ ꯑꯁꯦ ꯇꯝꯖꯔꯁꯅꯨ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯗꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈꯜꯂꯒꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥꯁꯨ ꯂꯩꯇꯕꯅꯤ나 ꯏꯆꯥꯅꯨꯄꯥ ꯑꯁꯤꯅꯒ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯇꯩꯃ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯔꯅꯨ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯨꯝꯕꯅꯤꯗꯣ ꯏꯇꯩꯃꯒ ꯏꯆꯥꯅꯨꯄꯥꯒꯁꯦ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯩꯔꯁꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯥꯈ꯭ꯔꯁꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯅꯔꯦ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯂꯧꯗꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯞꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯟꯗꯝ ꯑꯗꯨꯒꯤꯗꯃꯛ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯃꯥꯏꯕ ꯚꯔꯁꯦꯁ ꯑꯃꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯈꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ